Lions Club Thoubal, Indian Red Cross Society Thoubal Branch, Bharat Vikas Parishad Thoubal Sakha, Humanity Service Foundation Heirok, Ningol Club Heirok amadi Star Club Thoubal Awang Leikai na punna kutsamnaduna sinduna World Diabetes Day gi Thouram ngasi district asigi mafam ani Thoubal Awang Leikai Amasung Heirok Part 3 da Pangthokkhre. Breaking Barriers, Bringing Gaps haiba theme da Pangthokhiba Thouram adugi maru oiba saruk ama oina diabetes ki layong khangdokpagi test amasung blood pressure wangba khangdoknaba test kaya tauki. Loinana Dr. KSH Manglem, Dr. KH Robindro, Dr. KH Songarzit amadi NHM Thoubalgi DPM Y Basantana diabetes ka mari lainaba hiram kayada wangang duna miyamda awareness piki. Thouram ga mari lainana Lions Club of Thoubalgi President Lion M Nabasandra na fongdorakpada Aikhoi haksang fana laisi maru oina diabetes layong asidagi karamna ngakthokani kari jeksin thorang sing laukhatkani amadi diabetes free oiba lamdama ma oihansi haiba pandam asida ngasigi thauramasi pangthokpani haina fongdorakhi. Ngasigi World Diabetes Day asiga mari lenana sinjaiba diabetes camp asi Thoubal district ki oina aikoina mafam ani khangat charaga sinjabani amana Thoubal Awang Leikai gi khoi Star Club ki community hall sida tawjare aduga amana Heirok ki ngarok thel haiba Heirok Part 3 gi ngarok thel gi community hall duda haiba organization mari sina punjal laga main tong sinjabani ano World Diabetes Day asigi maru oiba pandam de khoina haksang si khoi gi diabetes free oiba diabetes tagi ngakthokpa adumain tawduna aikoina World Diabetes Day asiga mari lenana haiba organization mari sina mafam ani sida sumain tong sinjabani.